खुरुमजरी ISTV की पाउमी यंग ताबिरिब सिंह तराम नोक्सरी ngasi maruba pauda auto driver ayekpom nobin hatpata chenaba mioi ahum thobal police na phagat pangamkhre amadi ibobi sarkar asi miyam gi kanaba thabak tawbangamdraba maming tangairaba sarkar ni haina CPI National Council ge secretary Atul Kumar Anjan na haikre hauzik pau sandong pizari Manipur Police na lokalak pa kongthang da soba mai pak pa ma oina ngarang Manipur Police ki kangbuna paumi amadi hawker singda kihan kangan bada chenaba miyo ama phagat pangam kharba matungda ngasisu September ki tang kunipan ngasi ayu angan bada sagolban lokrakum lekai degi auto driver ayekpam nobin bu mihat thina hatok pada chenaba miyo ohom thobal police ki kamuna phagat pangam le hinamasi ki matang da ngasi paugi mi phab ama thobal police gi SDPO gi kada pangthokre permission ga unabadu da SDPO thobal ti lalboy hawkep na phongdo ki bada mihat adu chenaba miyo sing adudi laisam nanau sei kun ngomdoi jumnam lokesor sei kun ngomdoi amadi jumnam ongbi yambi seung pu ngomdoi ni makoi ahomak kiam sifai khundong bom lekai degi ni haiki lalbui na makata na phongdo kibada yumnam lokesor gi phone tracking tobadagi khangmangam rakibani laikhidraba nobin gi phone asi hauzik lokesor na season nabadagi ma ki EMI number khanglaba matungda tracking tobada khanglakibani makata na tizin humjin gi thabak chatharagani haiki ngarang accuse ahum phai accuse hai sing se amana laisram na now yumnam lokesor sing ahum suda yumnam ongbi yaimagi devi of kiam sipai kudum leikai mahoi si hoiki tanjing irakwa jingkhung tang kun tarit ga kun nipan ginungdang da auto diesel halam bagin chin aba driver ma chin driver ma hat pagi chin aba da mahoi ahum si phabani adu hoiksi investigation kan chathari khwai athu bada hairiba accusing si ayan gi matungin na akan ba nandi charakshida thodosida chenarba mioi ohumasi lekai gi musing amade club ki musing na miyam gi oiba mifam mapangthoktuna tongan ba warip manga su laukhre hari warip sing adugi manungda mapunje chupa makhoi ohum bu jail thamba lekai digi tanthok pa haiba wafam sing yauri ISTV news na phangba pauda thodosida chenarba mioi ohum gi mayum makai miyam changduna thudektuna amanga ta thon khresu hari Ibu bunyi lusing masyarakat si miyam gi kana ba thabak amata tobangam draba maming tangair masyarakat ni haina Manipur da lakiba CPI gi National Council gi secretary Atul Kumar Anjan ngasi irabat bahon da pangthokpa permission ga unaba mata pangdokre permission ga unaba da CPI gi State Secretary Dr. M Narayana party gi miyo kya saru yaki mana makata na haki bada center gi employees sing gi damakta tarit chuba pay commission chanhana ba warib lokraba su Manipur dadi hauzik phawa 6 pay commission chanahan ba mapung phana ngamdri mana makhata na hakibada Manipur da shanti hanjil halakna na ba hona bada sakar asina achoba thodang logduna khulai pari ba miu singa wari sanana bakan mathabak lokot pagi tangai phadaba lei haki khulai paiduna lalu riba singna su shanti gi microm da lakna na ba hona hangi Manipur da shanti lalaba matam da saukhat pa soidana purakani lamdam masida saukhat thorangi thabak pakat palakpa matam da ayat apan amadi akia khang pirabadi thabak amata mapung phana pakat pangamloi phibam masida sakana pukchal chengna thabak tawduna Manipur da shanti hanjalagna na ba hona ba chumgani haki I can say Mobi's government that is it's a kitchen without fire and a hospital without drug. A kitchen without fire you can think, and a hospital without drug you can assume, and then the figure of Ibobi Singh comes in your mind. It's government. What sort of government? You can't do anything. Your government is here, Congress government at the center is the Congress. You fail to bring. Even you could not give the 6th pay commission to your government employees, and the government Congress is talking about the 7th pay commission. There are serious anomalies in the 6th pay commission application in the Manipur government. That has to be removed, but it will be too late. And the people, the work, and the government employees should not see that is an extra winning your offer from the Congress or the state government. It is their right which they are not given by the Ibobi Singh government. ISTV News gi Jiribam correspondent Odiba M Romeo da
LEC Baupura Amadi Lanai Mio Amaga Lamgi Chain of Amagi Matanga Impal the Ponga Pausi Amada York Pagaluna Romeo the Kian Kanbagi Taudopo all Jiribam Working Journalists Uniona Yamnakan Janing the Pondo Pagaluna Tuan Warrior Locre Union in the Tatropa Cherolamada Union Ging a Sipamkiba emergency meeting Amana Lamgits and Abadugi Matanga Makwe Marcel Pau Ponobagi Mota Paulo Bachaluba Pomi Amada Aran Bayumpam Yaudaba Maralka season of Babu Yaning the Pondoki Nasigi Pum Aduna Tuan Warip Gas Loki, Warip Singatu Manunda, Pomi Amabu Hat can Hidul Kiala Padanatra, Pomisingu, Mia Mamanga, Kariam Katana Taombu, Yaning the Pondo Tuna, Ziribam the Ladyba, Pau. Mi punamak asidagi I Paulo ba amadi thaba leptuna khongjang junction ba junction ba khongjang asibu saugat pa oina Manipur da phongba pause singnasu yanaba ama puraktri phawa jirbam gi oiba pause sing amata happy daba editor da haijaba I pau ga mari lenaba pianda wakat kaya leirabasu paumi aduda atamnana haidinegi mamangda asoiba aranba kaya leirabasu khudam changdam galonina journalist union da khangan biu haina mamangda lepkiba union gi ware badu nahuna nanisinghan ba haiba wafam kaya yawi Trom the Suba Manipur Integrity and Solidarity Day Githarom Nasi Lamian Masalian the Pangtokre Apunba Manipur Kanba Imalub Amkil Amadi National Identity Protection Committee Nipko Nation the Pangtoki Batromoda Observation Committee Chairman Obedanatana Amkil President Oedibi Panzobam Saki Observation Committee Vice Chairman Nipko President Sunil Karam Yauna Tuan Malusing Bikayana Saruyaki Sunil Karam the Pondoki Bada Sahilising Anigi Itihas Lerglaba Manipur Apun Magisakta Masi Ngasisu Tugaina Baliaptana Silakli Masidagi Equina Punangak Nana Hona Minasi Equi Myanmar border pension Matanga Manipur Sakana can Batabak Lokatuna Manipur Gilam Mahandana Bahona Gadavani Haki Manipur Kundaminari indigenous yellow missing a Chanana Leva Adu Asawa Apik Pakaidaba Dharma Kenaba Tandaba Equi Puna Himinaba Equi Puna Sapan Minaba Haiba Wakal Sin Natragadi Equi Tungi Fisher Leroy Heba Wakal Sidapan Lejabani Aduna Equina Huzik Manipur Sai Lissing Anigi Itias Lejar Lava Puari Lejar Iram the Manipur Asida Equina Baraki Pivanunga Sai Fugumangasu Matunda Ponga Ibam Pibam Singasi Equi Fruit Pasang Marakta Equi Kaibum Tanana Vachalapa Manipur Gankai Wapam Sinja Wajibu Tatana Lepalaitana Silly Tawal Police Commando na Yaripuk Bazar degi KYKL gi miyo ama phare pharba miyo adudi Yantrembam Samsan Singh apokpa laikidraba wai maniton wangjing sorokapam lakai digini amoromda district asige commando timna kuntre Super Sam Rifles ka punduna tangjing kuno area da tibu humba ki thabak chatabada Muhammad Abdul Rashid Koba sangayum pham pulai pokpidagi miyo ama maruani yawa 9mm pistol ama galone na lopal sing yankai chohum taraga kunana phagal pangam le hari timasimangna sangwajing hangun makhalikai digi Muhammad Amir Khan Koba PL gi miyo amasu Mazing area the Pari Hana, Tobales Pinatadro Pachaloman Hari. Itai Kuno Government High School da Manipuri Lon Yoza Oinalakpi Konsam Sunita Devi Hariba RMS Yoza Si Taturglom School Character Basi Sakana Tupumatam the Young Sindomatic Sava Tabak Packet Piu Hana MSF ki Vice President Seraudin Haikre Nasi MSF ki Pista Pangtupa Permission Unabama da Seraudin Makatana Haikibada Hariboza Sunita Si RMS ki Manipuri language gi Ozaina Itai Kuno Government High School Dalaki Matugi Matung da Sali Basaya Sigi February Gitan Kungani Panda School of City Bisnupur District ki ZEO Oramba El Gunina Ningto Kong Ka Kuno High School da Transfer Taki Transfer Order Adu Education Minister na Director da Habadagi Masketang Kungini Tweda Order Adu Kaki Order Kakrabasu Nasi Power School Asida Laktri Wapamasi Matang da Bisnupur District ki ZEO na Megitang Taruktagi Kuntramatoi Power Medical Ground Suti Piramle ZEO da Wapamasi Kangalabasu Hosuk Power Tabak Amada Packet 3 Hari Atubumatam da Saka na Tabak Packet Rabadi Makal Makake Age Kongjang Junction Lagani Haki ML subject asida karigumba uji class 10 thagadaba satra tanga sigi ML subject asida karigumba fail oirakpa natraga karigumba fatanu da thoglaga lagadi masina maram oraganda satra singda fail oirakpai khudong chaba kiba leibana haibo ja asina leitabadagi watpadagi fail oirakpa thoglagadi oja suni kalsam sunita se sina daita pujagadabani Kerau Kendra gi MLA Thamarjitna Kendra sigi manungda leiba ahal oirba miyo chama ga yankhaida all is pension gi card yan thokre ngasi ma ke kyam gaida pangthokpa pension card yan thokpa gi thormaduda lakhiba ahal oirba singna MLA na honaduna all is pension gi card sing ngasi matam chana phangan bagi damakta thagatpa phongdok nakhi Impal East District ta
MGNRGS की थबक जॉब कार्ड होल्डर सिंह दा नुमित चामनी फंगननबा अकन थबक पाइखतली हैना थोंजू केंद्र के MLA तेज विसर्जन फोंदोखरे ओपम सिंह असि उचेकुन नोंपो ग्राम पंचायत के अनिरक सुबा ग्राम सभा की मिफम दमाना फोंदोखिबनी थोरमदुदा इम्फाल जिला परिषद के अध्यक्ष के तोंबी जिला परिषद मेंबर थिंगुजम ओंबी अमीरानी अमदी प्रधान अनिता नौरिजमसु थोरमपुसिंग ओइना सरुक याकी वांगा किबसिंगना मणिपुर स्टेट पंचायत राज एक की मतुंगिना सही अमदा ग्राम सभा मरी रक्तगी तादना फंगदबनी प्रधान अमसुंग जिला परिषद मेंबर सिंगना तोनिंग तोनिंग तौबा यादे ग्राम सभा मिफमदा मियामना लौबा वारिप मखोइना थबक ओइना पांगथोकना होनबा खक्तनी ngasi famli मिफम से इम्फाल ईस्ट CD ब्लॉक 2 की ओइना कुनगमंगा पांगथोकदबदा कुनगमरी सुबनी फोंदोकी MLA विसर्जना इम्फाल ईस्ट की ओइना DC RK दिनेश के मियंग मखादा MGNRGS की थबक नुमित चामनी पीनबा अकन थबक पाकली इंडिया की ओइना ngasi फावबद नुमित चामनी थबक पीबा स्टेट अमत लेत्री ख्वाइदगी यामना थबक पीखिब नुमित असि हुमफुग मरी खक्तनी मसिसु UP स्टेट तनी इंडिया की फ्लैगशिप प्रोग्राम द यावरिबा मरोबा प्रोग्राम असि खुंगंग सिंह चाकोर हनना होनबदा अचौब मतेंग ओइरिबनी लेबाक अमा चाकोर हनबदा मियाम सरुक याबा चंगी फोंदोके restriction like job card ama paijel ge habada yamna thingba thingji gi wahi karisu like adu job card ama paige do mio se karama mio no habadi officially verification ama di sangi madu verify tawre harba matunda akuna job card paida karisu problem nate आर्मी द लेननबा सही तरा मंगा की मखादा लेबा हॉकी सानरोई नुपमसा सिंह सिलेक्शन तौननबा हयेंग कुमलापाक त लेबा हॉकी स्टेडियम द पांगथोकदौरी थवाई यावब सिंहना नुंथल की पुंग 2 मखादा रिपोर्ट तौननबा सिलेक्शन कमिटी न थादरक पचेरोला मन खंगलगली जुवेनाइल जस्टिस सिस्टम की मतंग दा नोमिगो स्टेट लेवल कंसल्टेशन प्रोग्राम होटल इम्फाल दा पांगथोकरे मणिपुर एलायंस फॉर चाइल्ड रेस्ट सिंदर पांगथोक पथरमतुदा तोंगान तोंगान बा रिसोर्स पर्सन के वांगांग की चाइल्ड रेस्ट की डिस्ट्रिक्ट पार्टनर्स NGO सोशल एक्टिविस्ट अमदी पुलिस की मकोक थोंग बाउ ऑफिसर क्या सुसर याकी चाइल्ड वेलफेयर कमिटी थोबाल की मलालिसम ह्यूमन लॉ नेटवर्क की राकेश महबूबम अमदी नोनी बलाना तोंगान तोंगान बा टॉपिक द वांगांग की नोनी बलाना मखाताना फोंदोखिबदा नुपी सिंबु इज्जत महान बिरबा मतुंग हातो पीबगी थबक चथरकपा अमदी पिगली बांगांग सिंदा तोंगान तोंगान बा क्राइम की थबक या चथरकपा से थिंगनबा जुवेनाइल जस्टिस एक्ट असि मापांगल ककन हनबा मथौ ताई हाइकी अखोइना सेक्सुअल असॉल्ट हाइबा पोसे लाखो मतमददी कोई चही इथुदो दरकार ओइदे मरमदी 2 इयर्स सुबा हांग सो तुम कोई असॉल्ट अदुम हंगी मोलेस्ट टोबी अदुगा कोई आंगां सिंगसी यामना कोई सेक्स ऑब्जेक्ट ओइन उबा अदुमलबा लाइना चेनबा कोकी लाइना लेबा मिसिंगा कोई लोकलिटी दा लेसलबा अदुगुंबा सिंगसे कोइना थिंगनाजे पाउमी अमसुंग होकल सिंह द किहनबद चनब मियो एम फारे हारिबा उचिवा हयल इंखोल लाई उमंगदगी थोक्सम प्रियो कुमार एलाइस पथाई हारिबा मियो सी इचम चमना हिंजब मियोनी महाक पुकना गुंबा खरना नमदुना किहलगा चेनहनब ओरमगनी हाने इमुंग मनुंगी मियो सिंह सेंगदुरगली ngasi मणिपुर प्रेस क्लब ता हुयल यूथ पॉपुलर क्लब ऑल उचिवा डेवलपमेंट एसोसिएशन मैरा पाइबी अमदी इमुंग मनुंगी मियो सिंह सरुक यादुना पांगथोकिबा पाउगी मिफम अमदा सरुक याकिबा सिंह फोंदोकिबदा प्रियो कुमार सी यामना चमना हिंजबा इमुंग मनुंग पुदुना लेजबा मियोनी इंफ्राटेल कंपनी दा इंजीनियर ओइना थबक तौरी महाकी मथकता सिरिबा मराल सिंह असि अरानबो ओइगनी प्रियो कुमार की लोनेबी मायाना महाकी मपुरोबना सिगुमा थबक तोरमगनी हाबा थाजदे हाकी हयल यूथ पॉपुलर क्लब के प्रेसिडेंट जादुमनीना पुलिस ना फादुना लेरिबा प्रियो कुमार गा ngasi unabada thabak adu mahak laptop sizinaduna kanaguma kharana namduna pangthokpa thabakni hiramasida mahak masa chenadabada nattana karigumba amata khangbasu leite thodo asida mahak masa mara leram labadi pam thokpa ain gi cherak pibada kari su akai ba leite haina phondoraki hari marang na da tawriba thodo si khoina sum khanjabada mahak na manung ga di khoina u phangde ko mi yamagi ke no adu ai khoina magi character हानगी character से जुम्मा तंददी मार्क्स ये उम्र सामने कोने बची उदबनीना by forcefully मोहनदा मोहन लैपटॉप ले बनीना को ईमेल की कोई साबदा मामादी कोई की कंपनी की तवारी शिशु इंटरनेट का संपर्क तो बनीना मदद संगा का मैं तो वो माली अदुगा कोई ने कुछ बददी अमा सामने तो कोने ना कुका तो बनारो लेना अदु मक्ति मा आगते अबु सुमा रजिस्ट्रार कोऑपरेटिव सोसाइटी मणिपुर की TPCL ऑफिस एजुकेटिव ऑफिसर ओइबा ओक्रम जय कुमार की मिसी की मतंगदा चुंबा थिगत पिउ हाइना TPCL के स्टाफ सिंह मरी लेना अथॉरिटी सिंह दा खंगलक पगलोना महाक लेकितबदा अवाब फोंदोरकली
Family Welfare Services no sinduna Department asigi conference hall dang asi World Contraception Week observation pangtokre. Toromadu da Department asigi Joint Director Gingangju, Joint Director Rameshwar amadi Family Welfare Training Center ki Principal Dr. Purnamalana Torongi mapu oina sharu yaki Joint Director Rameshwarna Mirun Misingbu Sibigi Chang Hantana na pandam da World Contraception Week pangtokpani haki. Raja singsi loina hanga ka kandri Kadogi the Mokta unwanted pregnancy singing Holakado now. Why accident tapanate can we empty bit of Lumayam cities, Towan the way out. I would 99% thing number. Adubumba and I loaning him. Oinam the Libra Tambalmari College gi control du Suba Foundation de Yotoram Pangtokre. Toromadu the Rural Development and Panchayati Raj Minister Francis Ngazokpa, MLA Aibonbe, Education UG Disney, Secretary Ragumani Singh, Amadi College Asigi Governing Body gi Chairman Oinam becomes Jauna Sanara Mukia Sarulaki. Francis Ngazopana, Hosuki Matamda Education Sokot Hanaba Miam Puna Tabak Packet Minaba Tangafade, Education Yaudan Hiram Amata the Sokot Pangam Loy Haiki. MLA Ibon Mina, my Russian Larik Tambada, Hena Tawa Yokshin, Dramatic Sabami, among Oiduna, Lamdamasi, Sokot Pamaki, the Puranaba, Honabu Haki. Mahitam by the say, Masimatu Dai, Adonako Investment Institutions in Sea, Echo, Chocolate and the Riati, Magule Institution or Hindariati, was asking she Girvantes in Shape Udariati, was asking she Pelham the Riati, Ababo or Jahap the Riati, Ababo or Jataman the Riati. Makoy lead of Makokado, Madonna say Punito service or Podomado, Pumpumanga say Umumaga Sangon the Yadi Gana, Lai the Porche, Masi, Mayam say Masi, Karai the Q and getting a Hagamatam like put in the side. Like them by the Porche, my them of what I say. Try to the machine, and I see, I get that Namayam from the Tanzania Porche. Manipur Nat can Balupna, Mamang the Lautokiba, Latliva October Amadagi, Chanaba Hogadaba, Manipur the Kundariba Kalup Makal Kudimaki, Pokpadagi Siba, Pawada, Pangtok Nariba, Tromsing Matang, the Lepki, Waripadu, a woman late, Hanalubasina Tadrupacheroman Hari, Zerosina Makata Arduna, Lubasina, Pakalak Pataba Kudimak, Manipur the Kundamini Krup. Pudimaki, Tungi, Mirulgi, Panabiki Damatani, Masamasagi, Chanabi, Madisana Kalun, Kaidana, cultural identity, Tamanabi Pandam, the Pakapani, Maramasana, Manipur, the lady of Kudimakna, Masamasagi, Tangai, Padramatodani Kana, Kontangasubu Sawapiu, Amorum, the Waripasubu, Tawiduna, Masagina, Tugaru, Singimatak, Torpa, Patagitaita, Masamasana, Pugadabani, look as the diet, Lobangam, Loihari. July Tagi Oina, Pigataba, Kasamton Kendragi, SK oil, Kotal. Later, listen Kungamato, Chatru Contragani Toy, Kendra Sing, nominee Lotoka Prasang, the Yohandre, Ramasimatang, the government, and Yang Sang Buhana, Samtung Kendra, Humanitarian Development Committee, and Tadropachero, Kangalagli. Kendra Sakari Kamasari Singidi, Super Pay Commission, Semigaya, like Credu Manipur, Taruk Super Pay Commission, Power Pidana, Namsindana. Tambagi Mongbu, Joint Administrative Council, Natadropachero, Mada Government Tongsi, Pianta Fondorli. Sesuni Stani Ketangi School gi Transport Vehicle da School Sgi Parents gi Masasing Thadravadi Matangi Sahidagi School Asida Tamba Yaroi Haiba Principal gi Order Si Sanaba Yaroi Heduna Mipam Pangtuk to Warep Kaya Lokre Nasi School Si Gazian Sing Amadi Pomising Unabada Puspa Guru Mayumna Pongdo Kibada School Sigi Van Nataba All Manipur School Students Transport Association gi Makada Liba Students Transport Association Sesuni Stani Ketangi Van Kutragani Pan Service Story Bani Mamang the Su Asigumoto Asi Tokibali Krabani and the Ikan Kanghodana School Management gi Emergency Meeting Nataki Warep ki Order Amadi Fine when you palsing among Chamanga so take the Habasi Labactivity, School Sida Chanataba, Nium Kaya Chalaiduna, Pens in the Wabakaya Mayoknare, Yamasakimatang, the Marine never sing to Matam Yang Changbu Hari. Examanung examanung touring a manung sida letter and in a receipt of Zarisa, Amana date 16 September 2013. Account Magisna 24/9/2013. Letters in a high Posidino 1500 Sepi Dragadi, Nanse Matang Saida Ming and Bayara Roy Havani. That means Ako Yang Sing Matang Sahidagi Tanto a Havani school Sidagi Sibokangare. Moyadu si Hadopi, Hosiam, Agriboy, Siam illegal oil, not enabled in the eyes of law or have a second. Adubo moy mga yang kali am stubborn oy moy hai akoi gi laugi ba decision ni handok panga moy hai aduna maram oy dena akoi na akoi further recourse oy na mase akoi print akoi gi press mayang kano tong zara ga mase sida akoi la liba ay moy gi sisun sta ni ke tan tawriba illegality se mari ne go authorities sing na yang san bina ga damakta akoi ngasi sigumba meeting sing se dum tawzari bani
Unofficial level pau amagi matungina Ukul district ki Kamjong subdivision ki manung chana leiba Kongkham village da post hangdor leiba Nipumari Suba Samra Plus ki Kangbuda aina thingkraba UNLF MP agi lanmini chingnaba singna kan mamong da landa khre hari mapamadu ki phangma pau ki matungina ngasi nuthil pung ani makhai muk taba adwaida khulai matik sana pai bala lulup adu ki miwe kya na pungkhai amarom makhal makha kya gi khulai sizin aduna landa ki hari da loba sing aduna RPG cell amadi bom sizin ki aduma pu hoju phaw gi oina thodu aduda kayam yamna aso open yaw khrabage habadu di chap chapa pau phangdri Miss Bharat amasung Miss Northeast 2013 ki title phangkhrabi Sanapati Jilla ki Sajang Khuldagi Miss Lina Lamlaining Chongloi bu ok si Sajang Khul Brigadier SK background na pangthokre opagi thormaduda ADC Kangpokpi chairman Haukolan Hangsing Amadi Kuki Civil Society Organization kaya gi muching sharu yaki cultural program kaya ga loina pangtho ki pathoram aduda lina chongloina mahana Miss Bharat asi marirak subo ina participate tobada mai palakibani masugi mathakta North East ki title lorok pada sunungai ba phawi maki mai pakpa si maha kya pokpa masung mediana ni hana phongdoki amromda Kangpokpi Assembly constituency ki MLA Nemsa ki genna National Highway yauna jingi chokko thorangi tabak pakhal pamatam da apan bayer pa amadi sel gi demand tobiganu madugi mahutta support PBU ngasi Lina Chongloina Miss Bharat amadi Northeast phalkiba si masak phajaba khaktagi nate mangonda lairik laisu haibagi mangal leiba miga loina ba haiba samaj masak khangba amadi mama gi gun chen badagini nupi gi mathakta hingsa gi thodok kaya tholok laba matam masda mahak kumba nupi tholokpa si yamna thagat ningi hana phongdoki masak phajaba ngakdana Miss taba nate magi magun jamna jami Lairik laisu hai batai wangang ba hai batai nupi singgi majokta maijokta athaba crime kajada matong kram na face togani hai bagi matangda chapchana ngambani hai ba magi makokta ne masak phajabi ama oibagi competition da sinbagi gun sing nupi kuding makta sinbanate Manipur government ki home department na thas ki kungum doida thokiba order amada salam ajit sei kunthra mathoi thanga hisnam lekai amadi yumnam binoi meitei lamjaw mayai lekai makhoi ani bu Manipur police commando amadi kunthra mapan suba sam rifles ki kangmuna english ngani ni pangi na bember ke tang tariata sangmai ta kamna bani haba thodok ta hat kiba mioi ani asigi magisterial inquiry chatargani hari inquiry sida kana guma singna sake sabon oning labadi laklibo october tang manga phawgi manungda chambache amada masagi maming laifam sahi amadi sinpham na singba iraga Impal West District Magistrate Office da office matam da pisan ba yagani hari Kontozam Block Congress Committee na sinduna mass enrollment amadi reconstitution of office biara amadi executive committee members singi oiba nomi oiba mahila congress workshop ama Kontozam awang lekai da leiba Dr. Sapam Ranjan gi yumda pangthokre Tormasada Kontozam Kendra gi PCC member Sapam Ranjan Kontozam BCC gi president Anibo Pisak Manipur Pradesh Mahila Congress Committee gi president RK Rani Sana amadi Impal West gi adhyaksha CS Bizentina Thubi Mitung Singwana saru yaki Tormasada wangang ki basingna Congress mapangan kalhan mada nupi singa choba thodang lei nupi angang da satriba wathok sing warrior program hona bada government amadi praja ani ma ke choba thodang lei phongdok naki Sapam Ranjan na organize nama sakothan madanu pi obisingi achoba daita lei National Food Security Act asi Bharat ningtam lo matung da paket pa miyam gi kanar ek amani opposition kamuna bill asi vote security bill ni haiduna phongdoki basi laibak thibani haiki Congress party gi apha scheme da ana sigumba scheme yamji imai ben ichen ichen kwai pumna magna yamna munna akoi tasok tasin tawminara maga Congress ki penosi Hanagi organization ze mahila gi organization loina na akoi Kontozam block congress committee gi organization ji chauthok na bidamakta adum honaminasi National Highway 39 lambi gi maitei lam khai mapada bom leire haiduna miyam sathok chasinda ngai apan mathokre thodong si ngase ayuk angan bada singjamai police station gi manung chanba leiba Maitei lem khai mapada thokibani thodok thofam dige phangba pauda Assam Rifles ki kamuna lambi asida sniffer dog yauna lakpada hariba mafam asida bom lebagi signal phangki kudakta lambi thingduna yengbada nan Manipuri amana pot jonarbagi ukhong yonbagi makhulda plastic kokta ama phumduna leba oiram kibani hari Purtados Ultimate Company na kasamthong bazar dagi Tikendrajit kasamda Best Guitarist Award pirak pabu taram na opagi thorma mangasi numidang wairam kasamthong bazar da leiba John English School da pangthokre Purtados Ultimate Guitarist Video Conference da Best Award kimana phanglaba Tikendrajit kasam
MIT Tayal Pata Computer Science Engineering Tamli award asi online da thagal ba matung da India gi oina mi lising kaya sangdam nar ba matung da Judges Choice Award oina pirakibani thoromatu da Manipur gi sakna ba music composer Jiangam Kamai su saru yaki thorongamari lenna tekendra jina matokram na award adu mana phangki bagi habigi matang da wari liba loina na permission da guitar gi performance piduna yenghanki CC Higher Secondary School gi School Authority amadi Students Union na punna sinduna lamyan ba irabot kining sing thorom nga si school sida pangtok rehari thorom sa mari lenina seneng changdam na ba amadi extempo space changdam na su pangtoki amoram da irabot celebration committee moriana su sinduna nga si mori gi lekai manga da lamtu luna na thamna ba thorom pangtok re thorom da irabot nun sing thorom tabum ama pangtok liba sa mari lenina pangtok pani hari amoram da Students Federation of India Manipur State Committee na sinduna September gi kun ga tarukta tarani the suba lemak ning ba ise changdam na thorom pangtokre punna makok mathang taraba sesak pi tara khangalaba loinana September kuntra da MDU da pangthokadaba irabot ki mapok numit thorom da manamathum singyan tokani hai October amada New Delhi gi Mandir House Kamani Auditorium da pangthokadoriba India Dance and Music Festival saru yananaba Sri Gorogovinda Jindat Sankirtan Wangkai Palace Compound gi artist taret ngasi imphal thadokre hari artist singasina pung cholom kartal cholom amadi moibung khongduna minute humpugi performance pirugani hari ocha makata na sanabigi paulo bis sanabigi pau pijari North Impal Cultural Organization na sinduna numidum ni chupna satagadawa ahanba state level thangta tournament ngasadagi koirengai uram mapal community hall da hokre hotopki tormadu da sagobal kendra gi MLA RK Imo Kimax ki president S Nodia Mangang 17 board koirengai gi president KS Jila amadi cham gi president Boychu Saruya ki tongan mathangta organization kutra ni thoirom dagi lakpa sanori chomum pu amadi official nipkuna tournament asida saru yari tormadu da wangang natuna RK Imo na Manipur bur sana khona ba amadi culture na saktakli cultural item kaya sana khona bagi moong da onthorok pasi apo khongthang amani haiki mana makha tarduna national games ta thang ta bu yahona nam hona patangai fade masida yahona bagi tamakta thang ta gi lamda sen chongli basingna miyam da khangan nam hona biu haina appeal to bagi loina assembly da pukatuna legislature sing da su khangan nam su hona gani haiki tum da su masigi su gomba tournament sina successfully koi fazana organize to wona bada sata kya Manipur dagi maham dagi masidai sida yauza ge koi su gomba keno sida mamang tha na koi su tamja ge hai na tholak da wakya confidence building measure am hoina aluga usi mamang da su koi association ki president su pandigi ba state atai da su federations ya form da utna usi leire sina takpadi usi thana da su usi mamang atai da su ka khang badi hori ne ta Kuwait sathariba AFC qualifying championship kingrang sanakiba match ta Indiana Bhutan bu goal Nepal amada maithiba pikre under 16 gi qualify championship asida India gi team da Manipur masa mari yauri ngangi match adu da India team gi defender okiba Jayanandana match adu gi minute manga chalako matamda India team gi han ba goal chanmangam ki loinana team asida striker oriba Manipur masa Bidesona goal ani chanmangam ki team asida Manipur dagi Diraj amasung Kishan su saru yari punna match ahum sanakiba gi manungda ani mai palaga ama draw sakre hayang jumbu oriba Kuwait ka India ga lamba tawnaragani Impal West District Football Association sinduna malum da chathariba omlak suba Kangjam Karnjit Singh Memorial Second Division Football League se sana kiba match ta Sai RC Tailna UPC Pisumbu goal taret amada aduga SYPA na Kripsa Norim Tongbu goal taruk amada thoikre Thamoiban gi license thau sangyan da Jotin Waikom na sponsor tawraga lakna sinduna chathariba Waikom Ongbi o Gambini Leima Memorial League kam knockout kang tournament ing sana ki match ta Thongju Kendra A na Thamoiban Kendra B bu Panjal kun tarom de maiti ba pikre District Youth Affairs and Sports Bishnupur district level inter school games ki tongan ma discipline sing trial selection pang tok lagani masig damakta DYSO Bishnupur ki office ki form lor ba yagani form pisin mi garu matam lakli ba October ki nipan phawni hari All Manipur Volleyball Association sinduna Kumalapang Indoor Stadium da chathriba tarani thorak suba mini state level volleyball tournament king sana ki match sing da mai paktuna semi final changkrapa sing adudi SUWC
irengbamna ICSA irengbambu set hom sunoda thoiki aduga anisuba matchta NYVA nauremna SEWA na chobu set hom sunoda SYDA mutum phibona KYSUB kairen phabi khokpu set hom sunoda aduga KLYA nambolna KYSA kairen bi khokpu set hom sunoda thoiduna semi final changmangam nakre junior state level volleyball tournament gi ngasi sanaki ba match singda mai paktuna semi final changkraba sing adudi KYSU kairen bi khokna AYDC Santhelbu set hom sunoda mai paktuna semi final changmangam ki anisuba quarter final da SUWCA irang bamna PEDWA kha posung mambur set hom sunoda thoiduna semi final changmangam ki NYBA naurimna IGO oina bu set hom sunoda aduga LSKDA lamphelna SUWCB irang mambur set hom da thoiduna semi final changmangam nakre hojik ngasi noming okiba ainga sage pau pizari ICAR lamphel pataki phangba pau gi matungina ngasagi khwaidigi sakibasi Celsius degree kungatare 10 ama oiki khwaidigi ingbana Celsius degree kunmatoi 10 taruk oiki nuksita yawbising manil ga chang ayukta chada marifudra oiki aduga numingu matungda chada marifumapan oiki aduga nongjugi chang millimeter tare 10 taruk oiki roibada maroiba paw amukane pizari auto driver ayik pam nobin hatpata chenaba mioi ahum thobal police na phagat pangam khre amadi ibobi sakar si miyam ge kana ba thabak tobangam draba maming tangai ba sakani haina CPI National Council ge secretary Atul Kumar Anjana haikre ISTV gi paw miyeng tabiri basing amukana khurumda